hallasi na tawba matamda Assam Rifles na kapsalaktana mi ohum soki mi ohum sida amadi yam sati na soaga ikeng na kanoda ching matak cheda leibadagi puthokpa yadadana atopa asokpa ani si puthoga thola aba matamda makha yoraba matamdadi asokpa singadu laikan nadana ambulance ta thana ba tawringai changuba macha mayam du maira paibi mayam na chaba thaktaba chenadana leiringai matamda ikeng marakta chingda tadana lehawwa aikogi athobaduna phone tawre kari hare mayam aibu lawba lakpiraroidra aisu tholakningi ai hingningi mayam yaragadi aibu lokthokpiyo mayam na lokthokpa laoi hairagana ai kuki gi makutta siningde ai thanta sijage mayam auta khanabiyo haiba matam sida mayam se bhav ta dadana maira paibi ima mayam lan pangba lakpa mayam loinamak senjamgi chirangi kayeng phayengi kadang ban tairel pokpigi lairel sajikki lairel kabigi mayam no khupchal la kanda kaidau sige na khanara kanda khwaidigi ngakpase isa siba yade na maira paibi lising ani gi mathakta songthore aikoi change harga nomai maraktuda maira paibi haidana mayam na khannari ba ngasina maira lanmi olaba ima singsina paktharaga changaga nomai kapa ibadura amuk paktha amuk kakhat amuk paktha tawraga aikoi gi icha nupa ama tahuri base maira paibi mayam na lokhatlaga I taiba ihing nahing sarab masado mananga na puraga sina dana poraga tampak lam tana kumdarakhi mase Manipur da natana atopa malayam gi laimai amata da thoi maira paibi amasung macha athoba singi marini aduna sigi lamchigi thauna phaba ichilinau singi wari se ngasi aikoi gi textbook ta hapchal lakan taman batai. This should be the new history, modern history of Manipur.